Kasigi wari se security guard amana employee ama bukan bagi wari ni multinational company ama da security guard ama ma thabak tawduna lerami hojiki company asida mi chamnga dagi chatuk muk thabak sui magi thabak haibabu company da thabak suri ba employee sing duna mayum han khaba kanda company gi light pu muthalaga company gi office pu muk close tawraga thamba masi magi thabak ni matawa sumna noma company gi employee pu maksana yum chak mayum da han khaba tungda mana company asige light se muthalaga company gi office pu close tawraba matungda ngahak matungda pung ama makhai mukki matungda mase leifam sabam khangdabani masada penal dabagum dum tawbani bako maso matawa sumna dum tawbadagi masena company asigi so se pairaga amu office manungda chalaga light on tawraga office ki kapno pu hangdoga yengbada office manungduda employee ama wanthaduna lerambani bako madu hek ubaga mana ambulance pu kawraga hawjiki employee adobu hospital da pukhatpani bako matawa sumna pukhala matumda nungalaba matungda hawjiki security guard no hawjiki employee adobu unaba hospital la lapani bako hawjiki security guard to hek employee aduna ubaga employee aduna security guard ta hangmani ba nang matau karamna ai manungda lay haina khangino masi harakani bako masih matang sida hawjiki security guard sina harap ko hai se fajana munna tabiu ko sir akhoi office asida mi samnga dagi chatruk muk thabak tawbi adobu akhoi company asigi employee kana matna ingona no mata good morning good night haiba wahai se haide sir di numit ki ingonda good morning amasung good night hairaga challi numit ado sir na ingonda good morning budi hairami adobu good night haiba wahai se hairamde matau sumna ingonda hakchang da inu nungai taba ma phawdagi aigi wakanda sir se office manungda leiba yatla haina check tawbo lakpani check tawbo duga sir se wan thaduna office manungda lerami masi wa hai se hek tabaga wiki employee do magi mamit tagi mapi se horror tawani bako masi gi piklaba wari asida tamjaninga haibabu kariguma nangi life ta mioi khuding makpu hanthana yeng da bida respect laina mamal laina yeng biraba madudagi henna mamal laina nangbu sumiyamna ubigani ba akhoi gi punsi da pibabu kathokpabu hairaga diko madugudagi henna sunang nangi punsi da phangani ba ko masida ina aloiba da haijening ba haibabu matam pombada afaba thabak taw mioi khuding makka fazana luna chana loinau mioi khuding makpu respect tawbiu masi hairaga ngasi gi wari ase matang asida loisinjarage karigumba aigi wari asina nungai biba thogadi aigi channel sida nauna yangbiriba aigi viewers sing sibina subscribe amasung share tawbiram thank you thangnarasi aigi mathangi video da bye tata